ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯌꯥꯎꯁꯪ ꯃꯇꯝꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯇꯁꯦꯡꯅ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ꯫ ꯃꯄꯥꯁꯤꯅ ꯃꯃꯥ ꯂꯩꯅ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯖꯥꯠꯅꯤ ꯃꯇꯝꯗꯨꯗ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯁꯥꯎꯗꯅ ꯃꯥꯁꯦ ꯄꯨꯔꯒ ꯃꯄꯥꯝꯗ ꯍꯟꯕꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯅꯤꯅꯤ, ꯃꯕꯨꯡꯒ ꯃꯥꯒ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯨ ꯃꯕꯣꯛꯅ ꯃꯥꯁꯦ ꯂꯧꯕ ꯂꯥꯛꯑꯦ, ꯃꯁꯨꯅꯤꯅ ꯎꯅꯤꯡꯕꯒꯤ ꯂꯧꯕ ꯂꯥꯛꯄꯁꯤꯗ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯥꯗ ꯂꯩꯕꯗꯣ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯒꯗꯤ ꯈꯦꯠꯅꯩꯗꯅ, ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯄꯨ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯇꯝꯃꯛꯏ꯫ ꯃꯕꯨꯡꯁꯤꯅ ꯃꯄꯥꯒ ꯂꯩ꯫ ꯃꯄꯥꯅ ꯆꯦꯜꯂꯝꯕ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯈ꯭ꯔꯦꯕ꯫ ꯑꯉꯥꯡꯒ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯦ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯅꯤ나 ꯏꯃꯨꯡꯗꯨꯗ ꯅꯨꯄꯤꯒ ꯌꯥꯎꯗ꯭ꯔꯦ, ꯃꯈꯨꯔꯥꯁꯤꯡꯒ ꯃꯄꯨ ꯃꯕꯣꯛꯀ ꯑꯣꯏꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯂꯣꯏꯁꯜꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯂꯣꯏꯁꯟꯖꯕꯗꯣ ꯃꯄꯨ ꯃꯕꯣꯛꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯅ ꯂꯧ ꯏꯪꯈꯣꯜ ꯁꯨꯗꯅ ꯂꯩꯔꯛꯑꯦ꯫ ꯃꯥꯅ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦꯅ ꯍꯥꯏ꯫ ꯃꯃꯥ ꯃꯁꯥꯅꯗꯤ ꯌꯥꯖꯗꯕꯀꯣ꯫ ꯃꯃꯥꯒꯤ ꯃꯄꯥꯝꯁꯦ ꯈꯔ ꯈꯨꯀꯟ ꯄꯥꯡꯒꯜꯂꯦ꯫ ꯃꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯐꯥꯎꯋꯦ꯫ ꯍꯥꯏꯗꯤ ꯃꯣꯏ ꯃꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯊꯋꯥꯏ ꯑꯗꯨ ꯍꯛꯆꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯗꯤ ꯇꯧꯔꯨꯗꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯨ ꯃꯕꯣꯛꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯂꯛꯑꯕꯅꯤꯅ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝꯗꯣ ꯀꯌꯥ ꯄꯣꯛꯅꯈꯤꯗꯦꯕꯀꯣ ꯃꯃꯥꯁꯤꯒ꯫ ꯃꯕꯣꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯟꯅ ꯌꯣꯛꯂꯛꯑꯦ꯫ ꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯃꯃꯥ ꯃꯄꯥꯅꯒ ꯅꯥꯌꯣꯛ ꯅꯥꯀꯣꯟꯗ꯭ꯔꯦ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯗꯒꯦꯅ ꯈꯟꯕꯒꯤ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠꯂꯁꯨ ꯐꯅꯦꯛꯇꯒꯤ ꯍꯦꯟꯅ ꯁꯦꯠꯆꯒꯦꯁꯦ ꯐꯪꯖꯔꯛꯇꯕ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯣꯏꯅꯤꯡꯕ, ꯂꯥꯡꯅꯤꯡꯕ, ꯆꯠꯅꯤꯡꯕꯁꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯁꯤꯗ ꯌꯥꯝ ꯐꯥꯎꯈꯤ꯫ ꯃꯕꯣꯛꯁꯤꯅ ꯀꯌꯥ ꯆꯠꯍꯜꯂꯛꯇꯦ, ꯆꯠꯅꯤꯡꯉꯁꯨ ꯆꯠꯄ ꯐꯪꯖꯔꯛꯇꯦ ꯃꯥꯁꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯨꯔꯥꯁꯤꯡꯁꯦ ꯅꯨꯄꯤ ꯊꯤꯔꯛꯑꯦ꯫ ꯅꯨꯄꯤ ꯊꯤꯔꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃ ꯑꯣꯜꯂꯦ꯫ ꯅꯨꯡꯉꯥꯏꯕꯒꯤ ꯁꯪꯁꯥꯔꯁꯦ ꯂꯣꯏꯈꯤꯕꯒꯨꯝ ꯇꯧꯋꯦ꯫ ꯄꯥꯈꯣꯟꯌꯥꯝꯅ ꯁꯤꯖꯤꯟꯅꯕ, ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯍꯟꯕ꯫ ꯇꯁꯦꯡꯅ ꯑꯍꯥꯎꯕ ꯑꯃ ꯀꯔꯤ ꯑꯃ ꯆꯥꯕ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡ ꯍꯦꯛ ꯉꯥꯡꯕꯤꯕ꯫ ꯃꯄꯨ ꯃꯕꯣꯛ ꯂꯩꯔꯒꯅ ꯈꯔ ꯍꯦꯛ ꯃꯐꯩ꯫ ꯃꯄꯨ ꯃꯕꯣꯛꯅ ꯏꯃꯨꯡꯁꯤꯗꯒꯤ ꯆꯠꯊꯣꯛꯈꯤꯕꯒ ꯃꯇꯝꯒ ꯑꯣꯏꯔꯗꯤ ꯃꯥ ꯌꯥꯝ ꯋꯥꯅꯀꯣ ꯂꯩꯖꯕꯗꯣ, ꯁꯤꯗꯒꯤ ꯃꯥꯁꯦ ꯏꯃꯨꯡꯁꯤꯗ ꯂꯩꯅꯤꯡꯗꯕ ꯑꯃ ꯍꯦꯛ ꯐꯥꯎꯔꯛꯑꯦꯕ꯫ ꯏꯃꯨꯡꯗ ꯂꯩꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯤ ꯑꯃ ꯑꯣꯏꯕꯗꯣ ꯈꯜꯂꯤ ꯃꯥꯅ ꯃꯇꯝꯁꯤꯗ꯫ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒꯦꯗ ꯀꯥꯏꯅ ꯁꯤꯐꯥꯎꯕ ꯍꯦꯛ ꯈꯟꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯦꯀꯣ, ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯈꯪꯅꯖꯕ ꯅꯨꯄꯥꯁꯦ, ꯁꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦ꯫ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ 9-10 ꯍꯜꯂꯤ꯫ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤꯅꯕꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕ ꯀꯌꯥ ꯐꯥꯎꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯀꯣꯏꯅꯩ, ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯑꯗꯨꯈꯛ ꯌꯥꯖꯈꯤꯕꯩ ꯋꯥꯅꯤ꯫ ꯉꯁꯥꯏꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯟꯊꯥ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥ ꯂꯨꯝꯅ ꯈꯟꯖꯤꯜꯂꯨꯗꯕꯗꯣ ꯃꯟꯗꯣꯝꯆꯥꯁꯤꯡꯁꯤꯅ ꯁꯤꯕꯤꯔꯤꯕ ꯄꯥꯈꯣꯟ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩꯑꯕ ꯃꯥꯗꯣ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ, ꯌꯥꯝꯅꯁꯨ ꯈꯟꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯏ꯫ ꯑꯦꯛꯖꯥꯝꯒ ꯊꯥꯗꯕꯁꯦ, ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯕꯁꯦ ꯊꯥꯗꯣꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯤꯕ꯫ ꯃꯉꯣꯟꯗꯒꯤ ꯆꯍꯤ 9-10 ꯍꯜꯂꯦꯀꯣ, ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ꯫ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯦ꯫ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯋꯥꯅ ꯁꯨꯖꯕꯁꯦ ꯃꯄꯨꯁꯤꯅ ꯈꯪꯕ, ꯃꯉꯣꯟꯗꯁꯨ ꯆꯩꯕꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯃꯄꯨꯁꯤꯅ ꯃꯟꯗꯣꯝꯆꯥꯁꯤꯡꯁꯤꯗ ꯉꯥꯡꯉꯦ, ꯑꯉꯥꯡꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯍꯦꯟꯃꯜꯂꯦ ꯈꯣꯠꯃꯜꯂꯦꯅ꯫ ꯃꯟꯗꯣꯝꯆꯥꯁꯤꯅꯒ ꯁꯥꯎꯗꯅ ꯑꯉꯥꯡꯒꯤ ꯍꯥꯀꯟ ꯆꯪꯉꯤ, ꯅꯁꯨꯒꯤ ꯃꯤꯆꯪ ꯆꯪꯉꯕꯅꯤꯅ ꯇꯣꯉꯥꯟ ꯂꯩꯅꯔꯁꯤ ꯀꯥꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯟꯗꯣꯝꯆꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯐꯕ ꯑꯣꯏꯔꯗꯤ ꯈꯔ ꯐꯒꯗꯕ, ꯇꯁꯦꯡꯅ ꯀꯣꯝꯅ ꯂꯩꯅꯤꯡꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯏꯒꯤꯁꯦ꯫ ꯑꯃꯅ ꯐꯠꯇ꯭ꯔꯒꯗꯤ ꯑꯃꯅ ꯐꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯣꯏꯅ ꯑꯍꯟ ꯀꯣꯟꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯀꯣꯟꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯇꯣꯉꯥꯟ ꯂꯣꯏ ꯆꯥꯅꯔꯦ꯫ ꯃꯄꯨꯅꯦ ꯃꯕꯣꯛꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯦ, ꯃꯣꯏ ꯈꯛꯇꯪ ꯃꯃꯨꯛ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯆꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥ ꯈꯛꯅꯤ꯫
Madi wabadi sung fatteba saigi mantomchachingsina angang unaba matam sigi seba sebi ma ngamnaba tawi duga masu mapu mapokidi masu tare ko magina maupa manau nupi singse magi managanse loina chawrkhibani angang bulaugadra tegi mantomchasingi pakhon bujakadra da mabukna ko lalori tika chapane thapain kang sa thongnabane imung sigi thaba ingkhang bu loisangadra cha ising bu hotnagadra ingkhon bu sugadra tegi labuk matam su mase labuk ka se chatleba ko yam waba matam se oye magi sida khara leiraga muk nupa se amamuk haire sina kamaina hairakpano da machi amana nongma ko chakchana sen haimjani machi thokpa mana mase hoina chatle chapa kasta nupa yaurami chakchana base de machi sin haires tagi nupa sin nang haina biyo hai nang yade aroi akoi sai manau nupa ni kon hai masu phagi oi kayo hoi kana di khome numise chakchana ba numise koi chada bi ikai dana ga mase halakhi bako mana hoi harido khoi ingkhalakpa matamnina arepado afaba khanjaba matam timing amadi taibang mapuna nupi oibi akhoida pibidana ko adagi khanjabagi tanja ama phange khanbagi masu khanjaramba yai adumaina sidagi ikuidana muk hojigi ani subada thengnaba nupasina mase kauthoraga mase thokpa yaroena mase pauche leba angang da haigiba matamduda di phone nung thokpa natte nupasina tholaktaba yaroi nang tholaktradi ai subhan halaroena pause chelakpadagi mase candle su leite candle su leiruge haraga mase phi makhak yalaga thokpa kansida mamanaba moi animuk toraga ngairamaga waise sanare kaiginoi kautho isena nang atopa nupa koi hai adu nungaite kote do ibane chelasi kholachini mase yaningde kaisu pamaju phaude majong sa ahanba thengnajaba nupase sisina nushibe henjari bane bana sigi wari se ningai sangdana bakra tawringai timing sida khatang mamsalakpa matam oibanina laikai ju lampak tu da lairamba laipung phangba mabung pasingna laurak pai tare kana no dai da laridona sida mase pakhat khre nupi se mana matam sida khanki base angang oibanina pangbagi oibasu oiramba yai ko khanbase aise badanam charani mapu maboki mamai khuba thabak tawena mapu mabungna su monda warani makhura singsina su mabu yam thina phurani mabungna su mabu chairani phurani haibagi wakasa mase pakhatpa thakatpa yam phauja ba to ki be heman ba degi somna kan law gari se kakhalo hai mase tarang marang ma chat poi kari boy mase gari se kakhala mase gyan tar ko makeup ta mase o khongai kappe ba ko mai nga sai gi magi first love to adu ma ningsing anga ma hik launa kappi mase yam lamna thai nupasina stegi mase thile eko cheluraga thilakpa numidang se sidesta mamana bisan la aga kaino nangna tawridubo nang bu ngawrabro nang magi damakta karimta khandabro khotabro kaina haibasta manasu haibuko ai sumaina wai khutimak tong sai thokibudo libene ai sana yaba natte khote na haire nupase thiganaruba matamdasu yamna teijadaba nupa ma oiramba mase imung suna teijadaba masamak suna teyam chadaba oiramade angang sidi mongonda leiraga diam wani mapu maboknasu piningdraba masamanasu yam pamjadabanina fareda ai yumga amta panjararoi ai sida phi salon sa tawraga ai dum ingna leijarage karigumba yumse panba taragasu kona ai palage na mase chabyungna khalle pau haidokpa numi lepnaba lakpase sida haigre khogidi angang yamna oi chehi mu ma kai mu ma khoi phadokna sina ko piro haiba makti direct yadabanina di moya songi misu yaningda chakre sida mase wakhansi su nungaibam khangda tupak tupai chalaga lairingai sida numi nini muk lairga mamana bisina mu paula hojiki nupi sida nanga hana nungsinariba nupasina ko khoigi thoklo nangna sana su yade hai nang yaudana su ma hingba ngamoi nang nek tholoktaba taragadi magi thokpa ma tawgini nang tholoktaba yaroi na pause sile mase pakhalle bo kaino aibu ngarang handa chemut sungari badanam su chari ai ngamoida kholoida na haibasta mamana bisne yam kan hairami ma do hidaka taktana mamai mami ka do thomjandana kogi pungkai kara lai haibani ko thawai ju nungai jadabdo ko nai nungsinaruba kawbanina nang tholokta yaroi haibani na pause hairami mase wakhalje khanbam khangdre wakhalje khanbe aba khale nungai taba ya ba mase nungai tre phareda mase
ꯑꯩ ꯃꯉꯣꯟꯗ ꯂꯦꯞꯄꯒꯦ ꯑꯩꯒꯤꯗꯃꯛꯇꯁꯨ ꯃꯥꯅ ꯂꯦꯞꯄꯤꯔꯕꯁꯤꯕꯣ ꯑꯩꯒꯤꯗꯃꯛꯇ ꯁꯨ ꯌꯥꯝꯅ ꯈꯟꯕꯤꯔꯕꯁꯤꯕꯣꯅ ꯈꯜꯂꯦ. ꯉꯁꯥꯏꯒꯤ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯟꯗꯣꯝꯆꯥꯁꯤꯡꯅꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯄꯣꯞ ꯇꯥꯏ, ꯃꯁꯨꯒꯤ ꯍꯥꯀꯟ ꯆꯪꯗꯅ ꯀꯟꯈꯠꯂꯨꯗꯅ ꯍꯧꯖꯤꯛ ꯀꯔꯤ ꯁꯥꯔꯦ ꯀꯥꯏꯅ ꯁꯤ ꯋꯥꯍꯪ ꯁꯉꯥꯡꯁꯦ ꯃꯥꯁꯦ ꯇꯥꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ. ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯑꯦ. ꯊꯥꯅꯈꯤꯕ ꯃꯐꯝꯗ ꯊꯣꯡꯈꯣꯡꯅꯤ. ꯃꯥꯅ ꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯤ ꯈꯔ ꯆꯣꯟꯊꯔꯕꯖꯥꯠꯅꯤ. ꯄꯨꯡ 9 ꯍꯥꯏꯅꯕꯁꯤꯗ ꯃꯥꯅ ꯆꯠꯄ ꯀꯥꯟꯁꯤꯗ ꯂꯧꯕꯨꯛꯁꯦ ꯂꯩꯈꯣꯝꯒꯁꯦ ꯊꯣꯛꯄ ꯃꯇꯝꯅꯤ ꯍꯥꯏꯌꯦꯕꯀꯣ. ꯂꯩꯈꯣꯝꯒꯁꯦ ꯊꯣꯛꯄꯁꯦ ꯂꯩꯈꯣꯝꯁꯦ ꯄꯨꯊꯗꯅ ꯆꯝꯄꯜꯁꯦ ꯄꯨꯔꯥ ꯄꯨꯊꯗꯅ ꯆꯝꯄꯜꯁꯦ ꯑꯃꯨꯛ ꯆꯤꯡꯈꯠ ꯃꯩꯉꯥꯟꯁꯦ ꯎꯗꯅꯕ ꯄꯥꯛꯊꯔ ꯌꯥꯝ ꯋꯥꯅ ꯊꯣꯡꯈꯣꯡ ꯇꯥꯅ ꯆꯠꯄꯁꯤꯗ ꯅꯨꯄꯥꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯕ. ꯁꯤꯗꯩ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕꯀꯣ. ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯒꯤ ꯀꯞꯆꯕꯗꯣꯀꯣ. ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯕꯗꯤ ꯌꯥꯔꯣꯏ. ꯌꯨꯝꯗ ꯆꯪꯉꯒꯗꯤ ꯇꯁꯦꯡꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯗꯣ ꯍꯥꯠꯇꯣꯛꯄ ꯌꯥꯔꯦꯕ. ꯆꯦꯟꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯑꯍꯤꯡ ꯃꯥꯡꯉꯤꯁꯤꯅ ꯀꯔꯥꯏꯗ, ꯑꯗꯩ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯕꯨ ꯆꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯒ ꯐꯠꯇꯕ ꯃꯔꯤ ꯊꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯕꯗꯅꯥꯝꯒꯤ ꯕꯗꯅꯥꯝꯃꯛꯇꯅꯤꯗꯣ ꯄꯤꯕꯝꯁꯦ. ꯃꯟꯗꯣꯝꯆꯥꯁꯤꯡ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯈꯔ ꯐꯔꯗꯤ ꯐꯩ. ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯤ ꯃꯥꯁꯦ ꯀꯞꯄꯒ ꯃꯥꯅ ꯈꯜꯂꯦ ꯃꯣꯏ ꯂꯝꯗꯨꯗ ꯆꯤꯡ ꯑꯃ ꯂꯩ ꯍꯥꯏ. ꯆꯤꯡꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯒ ꯑꯩꯅ ꯏꯜꯂꯤꯕ ꯐꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒꯐꯥꯎ ꯁꯤꯔꯁꯤꯔꯥ ꯀꯥꯏꯅ ꯈꯟꯖꯈꯤꯕ ꯃꯥꯁꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ ꯏꯁꯣꯔꯁꯦ ꯃꯥꯅ ꯅꯤꯡꯖꯔꯒ ꯃꯥꯅ ꯍꯥꯏꯖꯩ ꯏꯁꯣꯔꯁꯤꯗ, ꯑꯩꯅ ꯉꯁꯤ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯇꯣꯔꯛꯏꯁꯦ ꯐꯠꯇꯕ ꯂꯤꯆꯠ, ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯑꯔꯥꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯑꯆꯨꯝꯕꯃꯛꯇ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯕꯤꯌꯣꯅ ꯃꯥꯁꯦ ꯀꯞꯄꯒ ꯏꯁꯣꯔꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯩꯌꯦ. ꯁꯤꯗꯒꯤ ꯃꯥꯁꯦ ꯇꯔꯪ ꯃꯔꯪ ꯑꯃ ꯆꯠꯂꯦ. ꯑꯗꯨꯝ ꯀꯔꯥꯏꯗꯅꯣ ꯈꯪꯗꯕꯤ ꯑꯗꯨꯝ ꯃꯈꯣꯡꯁꯤꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯆꯠꯂꯦ. ꯁꯨꯝ ꯆꯠꯅꯀꯣ ꯃꯥꯁꯦ ꯒꯥꯔꯤ ꯑꯃ ꯎꯔꯛꯑꯦꯕꯀꯣ. ꯊꯣꯡꯒꯥꯟꯁꯤꯗ ꯈꯥꯝꯕ. ꯒꯥꯔꯤꯁꯤ ꯎꯕ ꯃꯁꯛ ꯈꯪꯉꯦꯕ. ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯂꯞꯇꯣ ꯃꯥꯒꯤ ꯒꯥꯔꯤꯅꯤꯁꯦ ꯃꯥꯁꯦ ꯈꯪꯉꯦ. ꯃꯥꯁꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯁꯦ ꯂꯩꯔꯝꯕꯖꯥꯠꯅꯦ. ꯃꯃꯥꯟꯅꯕꯁꯦ ꯃꯥꯕꯨ ꯈꯪꯉꯕ ꯍꯥꯏꯇꯥꯔꯦ. ꯈꯪꯕꯗꯒꯤ ꯄꯕ ꯆꯦꯟꯁꯤꯜꯂꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯂꯞꯁꯤꯗ ꯄꯥꯎꯁꯦ ꯇꯝꯃꯨꯔꯦ ꯂꯥꯛꯑꯦꯅ. ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯡ ꯊꯣꯡ ꯆꯪꯉꯦ. ꯆꯥꯛ ꯈꯔ ꯆꯥꯔꯒ ꯏꯕꯥꯅꯤꯁꯦ ꯆꯦꯟꯈ꯭ꯔꯁꯤ ꯁꯤꯅꯦꯕꯀꯣ. ꯅꯨꯡꯁꯤꯅꯖꯕꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯁꯜꯂꯁꯨ ꯌꯥꯕꯗꯣ. ꯑꯗꯒꯤ ꯃꯣꯏꯁꯦ ꯆꯥꯛꯁꯦ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯆꯦꯜꯂꯦ. ꯃꯌꯨꯝꯒꯤ ꯃꯤꯗꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ. ꯁꯤꯗ ꯃꯅꯤꯡꯗ ꯑꯗꯨꯝ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯕꯣꯏ ꯅꯤꯡꯉꯖꯥꯠꯅꯤ. ꯆꯦꯜꯂꯒ ꯃꯥꯁꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯦ. ꯍꯥꯏꯗꯣꯛꯄ ꯆꯠꯄꯗꯒꯤꯗꯤ ꯋꯥꯗꯣ ꯂꯣꯏꯁꯟꯅꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯔꯛꯑꯦ, ꯀꯩꯅꯥꯗꯥꯟ ꯄꯤꯕꯗꯤ ꯂꯥꯛꯑꯒꯦ, ꯍꯣꯡꯕꯗꯤ ꯑꯗꯣꯝꯇ ꯍꯣꯡꯕꯤꯔꯣꯅ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯀꯣꯟꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕ ꯅꯠꯇꯦ ꯍꯥꯏꯕꯀꯣ. ꯃꯥꯒꯤꯗꯤ ꯐꯥꯔꯁ ꯂꯞꯁꯦ ꯑꯗꯒꯤ ꯅꯥꯄꯨꯠ ꯇꯥꯕ, ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯗꯕꯒꯤꯗꯤ ꯅꯠꯇꯕ, ꯈꯤꯇꯪ ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯂꯩꯖꯕꯅꯁꯨ ꯐꯔꯦꯗꯥꯅ ꯈꯟꯕꯗꯒꯤ ꯃꯥꯁꯦ ꯂꯨꯍꯣꯡꯉꯒ ꯂꯩꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯀꯣ ꯃꯥꯕꯨ. ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯖꯕ ꯋꯥꯗꯤ ꯀꯌꯥ ꯂꯧꯕꯤꯗꯦ. ꯑꯉꯥꯡꯅꯦꯅ ꯈꯟꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯉꯥꯡꯃꯛ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯄꯨꯕꯗꯤ ꯐꯖꯅ ꯍꯩꯖꯔꯛꯑꯦꯕ. ꯉꯁꯥꯏ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒꯀꯣ ꯏꯃꯨꯡꯒꯤ ꯕꯥꯔꯁꯦ ꯃꯥꯅ ꯂꯣꯏꯅ ꯄꯨꯔꯛꯄꯅꯤꯅ ꯃꯥꯁꯦ ꯈꯪꯖꯩ. ꯑꯗꯨꯕꯨ ꯁꯦꯜ ꯅꯨꯡꯁꯦ ꯈꯤꯇꯪ ꯇꯨꯡꯖꯟꯁꯤ ꯈꯣꯠꯆꯟꯁꯤꯒꯅ ꯍꯥꯏꯖꯕꯁꯦ ꯃꯄꯨꯔꯣꯏꯕꯗ ꯀꯌꯥ ꯊꯑꯣꯏꯅ ꯇꯥꯕꯤꯗꯕ, ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯨ ꯅꯠꯇꯦ ꯍꯥꯏꯌꯦ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯩꯁꯦ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯉꯦ. ꯃꯇꯩꯁꯤꯅ ꯂꯨꯍꯣꯡꯉꯛꯏꯕ ꯅꯨꯄꯤꯁꯤ ꯃꯇꯩꯗꯒꯤꯁꯨ ꯌꯥꯝ ꯍꯜꯂꯤ, ꯁꯦꯅꯤꯌꯔꯅꯤ ꯅꯨꯄꯤꯁꯦ. ꯑꯗꯨꯒ ꯑꯑꯣꯡ ꯑꯋꯨꯟꯁꯨ ꯌꯥꯝ ꯇꯝꯃꯛꯏ ꯑꯋꯨꯟꯄꯣꯠꯁꯦ. ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯔꯟ ꯌꯥꯝ ꯄꯨꯖꯔꯛꯄ. ꯈꯤꯇꯪ ꯂꯤꯔꯕꯅꯤꯅ ꯁꯦल ꯅꯨꯡꯁꯦ ꯇꯨꯡꯁꯟꯕ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯕꯅꯦ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯆꯍꯤ 1 ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦꯕ. ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯁꯤꯗꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯃꯆꯦꯁꯦ ꯀꯌꯥ ꯌꯥꯎꯗꯦ. ꯃꯥꯅ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯦ. ꯌꯥꯝꯅ ꯋꯥꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯃꯥꯁꯦ. ꯑꯄꯤꯛꯄ ꯃꯆꯥꯁꯦ ꯄꯣꯔꯒ ꯆꯥꯛ ꯏꯁꯤꯡꯁꯨ ꯊꯣꯡꯕ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯨ ꯁꯦꯡꯕ, ꯂꯣꯏ ꯅꯪꯅꯕ ꯍꯣꯠꯅꯩ. ꯃꯥꯒꯤ ꯋꯥꯁꯦ ꯀꯌꯥ ꯇꯥꯗꯦ, ꯑꯉꯥꯡꯅꯤꯅ ꯀꯌꯥ ꯆꯠꯇꯦ. ꯑꯗꯩ ꯃꯆꯦꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ. ꯃꯥꯅꯒ ꯏꯆꯦ ꯆꯥꯛ ꯆꯥꯔꯁꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯆꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕ. ꯃꯥꯅꯗꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯦ ꯆꯥꯗꯕꯤꯗ ꯋꯥꯅꯒ ꯉꯥꯏꯖꯔꯒꯅꯦ ꯃꯆꯦꯁꯤꯅ ꯏꯔꯦꯅꯒ ꯆꯥꯊꯣꯛꯑꯒ ꯃꯥꯏ ꯀꯥꯗꯒ ꯄꯣꯊꯥꯔꯒ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏ. ꯑꯗꯩ ꯃꯆꯦꯁꯦ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ ꯑꯃꯃꯨꯛ ꯌꯥꯎꯔꯦ. ꯉꯁꯥꯏꯒꯤ ꯃꯅꯦꯝꯄꯣꯛꯁꯤꯗꯤ ꯄꯨꯔꯥ ꯃꯆꯦꯁꯤꯗ ꯄꯨꯔꯥ ꯂꯨꯞꯆꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯒ ꯄꯣꯛꯑꯦ, ꯑꯋꯣꯡ ꯑꯋꯨꯟꯒ ꯃꯌꯥꯝ ꯇꯝꯃꯛꯑꯦ, ꯃꯁꯥꯒꯤ ꯃꯔꯟꯅꯥꯏꯒ ꯃꯌꯥꯝ ꯄꯨꯖꯔꯛꯄꯅꯤꯅ ꯃꯥꯁꯦ ꯋꯥꯅ ꯊꯕꯛꯁꯦ ꯂꯣꯏꯅ ꯇꯧꯏ. ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ
ngasai thabak wana sujarakpado tasengna manasu thabidabdo adi phibamdam khanjale magi matawsida mapuroibasina nungaitadana mapuroibasina mamasida haire mapuroibasina haire mamasida ima ai tongan charagena sidagidi tonganse chare chabase yamna leidana paisa nungsase maranai paidana chaba nate tasengna magi awabado mapuroibana nungaitabagi chagibaniba matamduda chak thongbase ko gas kai ka se leitabani koi maipu se sidaga thongaga yang wana chare matam sida magi mapuroibase koi mayangi dukal amada yawi segi masu sen khara khara thokjare paisa khara khara tungsan jaba ngamjare magi likka sadana sanaga sadana khara khara nungaire dubu magi mapuroibase koi thakpa chaba dum nupa singdi tawide thakpa chaba party tawba khotpasda koi mina haibase am loganba mina haibase yam thajaganba haitare mamanaba singna haibada yamna thajaganba mi mo oi sumaina haibajani thika tawsi thika se paisa je puthoknaraga moi kharana puthoknaraga thika se tawraga paisa je double phangdoini sini sida masu yathoe mapuroibasi su ko tasengna khogi nupa haibasing se paisa nungsagi oiro amagi oiro aru ba wafam se khogi party amuk thaide party phaminari ngai thakmin chaminaba matam glass mari manga ko khanawda pukta tagra matam sida aruba decision se sasa lokthokpa nupa yam lei loinamakti nate ko khara di sum uba phangsabado adugi haijabani lana lobigano sida yathokre mapuroibasina nupisida haire ko nupisina di haijai koidi paisa leite nanga tika tawminagadaba misingdudi mama apa sel loin pai putharasu menkakine koidi menkapinaba leite na haibasda mapuroibasina monda aina thokpa tawni tidagi sana lupa jingdo piro loina kaithoasi ko jaga dapnung tawbode mase yaningda mase yagre paisa se mange ko tika se paisa se mange tagi upai leitre nupa se mantha yam sare sabadagi mu nupisina mu haire dukan macam pharmacy dukan macha je phamaga kitang amuk kana bring si salon bi lauraga dukan agi ko nomagi chitpaduna salon bi mu dukan jagi sitpa paisa duna salon bi hullaga kaina khanjabadu ko segi machi jinga ma torga paisa thadaraga dukan phame dukan je phambajida mu dukan se phambasida mu puthare ngasai gi sotpa khotpa tawbudagi pura puthare Miki paisa sina khwang koire moigi matai manau se doki matik ware sigi matam sida ko nupa sigi machi sina koi okto ma leiraga okto se thawro ko aduga hing paisa do leirakanda koi singo kholo na haire hoina yanaraga nupa se matamda tidim line sida kai se chelebu ko chelaga leire de leiba kan sida nupa se hida khara di tha ingasagi mantha saba paisa tonjalakpa mayam jina yang wabado ko segi leire duga nupi si su phi nung saraga imung se menkhatnaba kana honai nongma numidang ama phone tor manamasna matam sida phone keypad se khara thoknare haiba ko se sida kanodo gari accident tawre gari thomjanare nang hospital da la ophiron khara puragai matam sida mase macha nupi ngakta ani shure ba ko sigi matam sida mase pakhat mandana mase chalaga rim sida yauraga magi soinung lauraga magi mapuroibasi operation gi pusangre pung ani ahumung leraga puthorpa matam sida yengba ngamdre mapuroibagi sakse purak makok se purak bandage na yasallaga oxygen hapaga neba puthorase aduki matik nungaite tasengna leita lairagi thabak mayam ma sujara asu ana ek se makya urakte mapuroibagi sakpamse ubuda mase prak sok chatpado wakhal nungaitabado ngasi hayeng pharakani haiba anaba nateba sesida manamasina haire nang sida nabai seba taro lehoro gari do accident tawbanina police station da lehowena maga thengjanariba gari se khoi tata chauba cylinder hapa tata se sioi bajani da aduna khoi gari thengjanaba mafam da su khoi thawai mi ko kholake khotke na hairaga chakre ma se leire rims tagi ko sidi sida leiba yaroi sije doina pukhalon sije da thamme anabagi laying ba khotpadi khoi gari thengjanariba mapusina ko mahazon se sije loi puthokpa ina yanei
ꯁꯤꯁꯤꯗ ꯊꯥ 3 ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯀꯣꯛꯀꯤꯅꯤꯅ ꯍꯥꯏꯔꯦ ꯂꯩꯔꯦ ꯃꯥꯁꯦ ꯊꯥ 3 ꯀꯣ ꯑꯍꯥꯟꯕ ꯂꯩꯔꯝꯕꯗ ꯈꯔ ꯐꯔꯝꯃꯤ ꯋꯥꯈꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯝ ꯐꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯗꯕꯗꯣꯀꯣ ꯃꯄꯨꯔꯣꯏꯕꯁꯦ ꯌꯦꯡꯉꯒ ꯃꯥ ꯌꯥꯝ ꯀꯞꯆꯩꯀꯣ ꯍꯧꯈꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯒ ꯄꯦꯟꯅ ꯀꯞꯆꯕ ꯃꯥꯅ ꯑꯉꯥꯎꯕꯤꯗꯧꯅ ꯃꯄꯨꯔꯣꯏꯕꯁꯤꯗꯀꯣ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯗꯣ ꯂꯤꯖꯕ ꯑꯗꯒꯤ ꯅꯆꯥꯁꯤꯡꯁꯦ ꯄꯤꯛꯏ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤꯒꯁꯦ ꯂꯤꯗꯅ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯀꯥꯁꯦ ꯃꯥꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯅꯨꯡꯁꯤꯕ ꯃꯇꯝꯗꯅꯀꯣ ꯃꯣꯃꯣꯟ ꯍꯦꯛ ꯅꯣꯛꯆꯕ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠꯇꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯒ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯦ ꯇꯧꯖꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯆꯥꯛ ꯏꯁꯤꯡꯁꯤꯅ ꯀꯌꯥ ꯊꯤꯟꯕꯤꯔꯛꯇꯕ ꯀꯣꯝꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯔꯥꯒꯁꯦ ꯌꯥꯝ ꯍꯦꯟꯕ ꯌꯥꯎꯋꯦ ꯃꯥꯁꯦ ꯑꯗꯨ ꯃꯥ ꯈꯥꯡꯉꯤꯀꯣ ꯀꯞꯄꯒ ꯃꯥ ꯈꯥꯡꯉꯤ ꯃꯕꯨꯡꯅ ꯊꯤꯜꯂꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯃꯕꯨꯡꯁꯤꯁꯨ ꯁꯨ ꯅꯣꯝꯃꯒ ꯍꯤꯡꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯊꯤꯜꯂꯛꯄꯗꯤ ꯃꯥꯅ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕꯃꯛꯁꯨ ꯍꯦꯛ ꯉꯝꯗꯕ ꯌꯥꯔꯗ꯭ꯔꯥ ꯍꯪꯕꯗ ꯃꯥ ꯌꯥꯔꯅꯤꯅ ꯈꯨꯝꯖꯟꯕ ꯅꯣꯡꯃꯇ ꯃꯇꯩꯁꯤꯒꯤ ꯅꯨꯄꯤ ꯃꯆꯦꯁꯤꯅꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯥꯛꯇꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯀꯥꯟ ꯍꯪꯕꯤꯗꯦ ꯀꯌꯥ ꯅꯨꯡꯁꯤꯅꯗꯦꯀꯣ ꯃꯣꯏ ꯃꯧ ꯑꯅꯤꯁꯦ ꯀꯩꯅꯣꯅ ꯃꯆꯦꯁꯤꯅ ꯃꯥꯕꯨ ꯀꯌꯥ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯎꯏ ꯃꯥꯅ ꯈꯜꯂꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯃꯊꯛꯁꯤꯗꯒꯤ ꯆꯣꯡꯊꯔ ꯁꯤꯔꯁꯤꯔꯥ ꯑꯗꯨꯕꯨ ꯁꯤꯔꯒꯦꯅꯀꯣ ꯃꯥꯁꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯃꯥ ꯁꯤꯗꯗꯤ ꯁꯤꯕꯁꯦ ꯉꯝꯗꯔꯦꯕꯀꯣ ꯐꯔꯦ ꯑꯩ ꯌꯨꯝ ꯐꯥꯎꯗꯗꯤ ꯌꯧꯔꯒꯀꯣ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩ ꯍꯤꯡꯉꯒꯦꯗꯥꯅ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯈꯟꯖꯩ ꯁꯤꯗꯒꯤ ꯊꯥ 3 ꯂꯩꯔꯒ ꯄꯨꯊꯔꯣꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯨ ꯑꯗꯨꯝ ꯃꯁꯥꯅ ꯈꯪꯉꯦꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯀꯩꯁꯨ ꯐꯒꯠꯂꯛꯑꯣꯏꯅ ꯑꯗꯨꯝ ꯊꯥ 3 ꯀꯔꯤꯝꯇ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯂꯩꯇꯕꯁꯤꯗ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣꯅ ꯃꯥꯁꯦ ꯈꯜꯂꯦ ꯃꯃꯤꯠꯇꯨ ꯈꯤꯇꯪꯗꯁꯨ ꯈꯞꯄ ꯑꯣꯏꯔꯁꯨ ꯃꯆꯤꯟꯕꯥꯟ ꯈꯤꯇꯪ ꯂꯦꯡꯕ ꯑꯣꯏꯔꯁꯨ ꯐꯒꯗꯕ ꯃꯤꯠꯇꯪ ꯄꯥꯡꯉꯒ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯎꯄꯥꯏꯁꯤꯃ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕꯀꯣ ꯃꯥꯁꯦ ꯃꯌꯨꯝꯗ ꯄꯨꯊꯔꯒ ꯁꯦꯕꯥ ꯁꯦꯕꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯖꯩ ꯃꯄꯨꯔꯣꯏꯕꯁꯦ ꯐꯨꯠ 3 ꯋꯥꯡꯉꯦ ꯍꯥꯏꯌꯦ ꯋꯥꯡꯕꯁꯦ ꯃꯥꯅ ꯄꯝꯃꯒ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯁꯦ ꯉꯝꯃꯕꯅꯤ ꯄꯨꯔꯥ ꯃꯇꯣꯡꯒꯤ ꯁꯔꯨꯛꯁꯦ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯔꯒ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤꯖꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯕꯗ ꯊꯥ 1 ꯂꯩꯔꯒ ꯁꯔꯖꯔꯤ ꯇꯧꯁꯤ ꯁꯤꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯁꯦ ꯄꯨꯔꯥ ꯀꯨꯠꯂꯒ ꯂꯩꯔꯕꯅꯦꯕ ꯀꯣꯛꯀꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯑꯒ ꯁꯔꯨꯛ ꯈꯔꯁꯦ ꯂꯧꯊꯣꯛꯑꯒ ꯄꯨꯛꯁꯤꯗ ꯐꯨꯝꯃꯕꯅꯦꯕꯀꯣ ꯊꯥ ꯍꯦꯛ ꯐꯥꯔꯛꯄꯒ ꯁꯤ ꯁꯔꯖꯔꯤ ꯇꯧꯁꯦ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯥ ꯑꯃꯗꯤ ꯎꯖꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯤꯡꯕꯗꯨ ꯈꯛꯅꯤꯅ ꯃꯥꯅ ꯈꯟꯖꯩꯌꯦꯕꯀꯣ ꯃꯥ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤꯀꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯃꯥꯅ ꯁꯥꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯒ ꯃꯥꯒꯤ ꯑꯋꯥ ꯄꯣꯊꯥꯕꯁꯤꯁꯨ ꯑꯣꯏꯖꯩ ꯆꯥꯒꯅꯤ ꯊꯛꯀꯅꯤꯁꯤ ꯃꯥꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯗꯔꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗꯨꯗ ꯅꯣꯡꯃ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯁꯤꯅ ꯃꯅꯝ ꯀꯣꯕꯤ ꯈꯔ ꯄꯨꯔꯛꯏ ꯁꯤꯁꯦ ꯑꯝꯇ ꯌꯣꯟꯊꯣꯛꯎꯒꯦꯅ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ yꯦꯡꯉꯤꯀꯣ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯍꯥꯏꯌꯦ ꯅꯪ ꯅꯥ ꯐꯔꯛꯑꯒꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯗꯣꯏꯅꯤ ꯀꯥꯏꯅ ꯋꯥꯔꯤ ꯃꯥꯅ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯐꯥꯒꯤ ꯖꯣꯒꯥꯏꯒ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯗꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕꯁꯦ ꯑꯣꯏꯗꯣꯔꯕꯖꯥꯠꯅꯤꯗ ꯂꯣꯛꯁꯦ ꯀꯟꯅ ꯈꯨꯔꯛꯄ ꯌꯥꯝ ꯀꯟꯅ ꯈꯨꯔꯦ ꯑꯁ ꯀꯣꯛꯇꯒ ꯅꯥꯁꯜꯂꯦ ꯂꯣꯛꯀ ꯈꯨꯕꯁꯦ ꯌꯥꯝ ꯅꯥꯔꯝꯒꯅꯤꯀꯣ ꯑꯅꯥꯕ ꯃꯤ ꯈꯛꯇꯅꯅꯤ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯣꯏꯁꯦ ꯃꯥꯁꯦ ꯄꯥꯈꯠꯇꯅꯀꯣ ꯂꯥꯎꯕ ꯍꯧꯋꯦꯀꯣ ꯃꯄꯨꯔꯣꯏꯕꯁꯦ ꯂꯣꯛ ꯈꯨꯅ ꯃꯥꯒꯤ ꯇꯝꯄꯥꯛꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯉꯥꯎꯕꯤꯗꯧꯅ ꯂꯥꯎꯋꯦ ꯀꯣꯏꯂꯥꯎ ꯃꯥꯁꯦꯀꯣ ꯃꯌꯥꯝ ꯆꯪꯖꯟꯅꯔꯛꯑꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯦꯀꯣ ꯁꯤꯗꯒꯤ ꯗꯦꯕ ꯀꯔꯃꯗꯨ ꯇꯧꯔꯦ ꯗꯦꯕ ꯀꯔꯃ ꯇꯧꯕꯁꯨ ꯉꯁꯥꯏꯒꯤ ꯀꯦꯁ ꯂꯩꯅꯕꯅꯤꯅ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯃꯄꯨꯔꯣꯏꯕꯁꯦ ꯄꯨꯈꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯦꯅꯀꯣ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯕ ꯀꯔꯃꯒꯤ ꯄꯩꯁꯥ ꯂꯨꯄꯥ 70,000 ꯄꯤꯔꯛꯏ ꯃꯇꯝꯁꯤꯗ ꯄꯤꯔꯛꯄꯁꯦ ꯃꯥꯅꯗꯤ ꯍꯥꯏꯖꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯄꯩꯁꯥꯁꯦ ꯄꯥꯏꯔꯒ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯍꯟꯗꯦ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯃꯤꯅ ꯁꯤꯖꯤꯟꯅꯕꯁꯤꯗ ꯃꯥꯅ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯂꯦꯝꯍꯟꯁꯤ ꯗꯦꯕ ꯀꯔꯃꯗꯣ ꯈꯤꯇꯪ ꯄꯤꯛꯁꯟꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯌꯥꯝ ꯋꯥꯔꯕꯅꯤꯅ ꯃꯥꯁꯨ ꯀꯣ ꯃꯤꯒꯤ ꯄꯩꯁꯥꯅꯒ ꯈ꯭ꯋꯥꯡ ꯀꯣꯏꯔ ꯂꯩꯕꯁꯤꯗꯗꯤ ꯃꯣꯟ ꯊꯋꯣꯏ ꯋꯥꯑꯣꯏꯅ ꯉꯥꯡꯕꯤꯗꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯉꯁꯥꯏ ꯆꯠꯈ꯭ꯔꯣꯆꯣ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯃꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯉꯒ ꯀꯞꯆꯕ ꯅꯠꯇꯅ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤꯀꯣ
ꯀꯞꯄꯤ ꯀꯞꯅ ꯀꯞꯅ ꯂꯦꯜꯂꯤ ꯗꯦꯕ ꯀꯔꯃꯁꯦ ꯂꯣꯏꯔꯒ ꯃꯕꯨꯡꯒ ꯃꯄꯥꯒꯅ ꯍꯥꯏ ꯃꯉꯣꯟꯗ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯉꯥꯡꯁꯦ ꯄꯨꯖꯈ꯭ꯔꯒꯦ ꯃꯥꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯃꯆꯥ ꯑꯅꯤꯁꯤꯒ ꯏꯪꯅ ꯂꯩꯖꯔꯨꯔꯖꯅꯦꯅ ꯉꯁꯥꯏ ꯃꯆꯥꯗꯨꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥꯕꯨ ꯀꯧꯁꯜꯂꯒ ꯋꯥ ꯍꯪꯉꯦ ꯑꯗ ꯃꯥꯅ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯏꯄꯨꯔꯣꯏꯕꯅ ꯃꯐꯝꯁꯤꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯖꯔꯨꯔꯒꯦꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯛꯐꯝꯁꯦ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯁꯤꯗ ꯑꯩ ꯑꯗꯨꯝ ꯍꯤꯡꯉꯒꯦ ꯑꯗꯨꯝ ꯂꯩꯔꯒꯦꯅ ꯃꯥꯁꯦ ꯂꯩꯔꯦ ꯂꯩꯕꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤꯀꯣ ꯐꯤꯔꯣꯜ ꯂꯣꯏꯕ ꯐꯥꯎꯗ ꯃꯥꯅ ꯋꯥꯅ ꯈꯥꯡꯕꯁꯤꯗꯤ ꯆꯥꯅꯤꯡꯕ ꯀꯌꯥ ꯑꯃ ꯆꯥ ꯐꯪꯗꯦ ꯊꯕꯛ ꯑꯝꯇ ꯇꯧꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯖꯗꯕꯗꯣꯀꯣ ꯃꯆꯦꯁꯤꯅꯁꯨ ꯀꯌꯥ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯀꯩ ꯍꯥꯏꯅꯤ ꯎꯁꯤꯠꯇꯕ ꯑꯗꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯃꯔꯝꯗ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯃꯁꯥꯁꯦ ꯌꯥꯝ ꯉꯥꯡꯅꯩ ꯅꯍꯥꯁꯨ ꯌꯥꯝ ꯑꯣꯏꯔꯤꯁꯤꯕꯨ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤꯅꯤꯕ ꯈꯣꯠꯈꯤꯅꯤꯕ ꯀꯥꯏꯅ ꯈꯜꯂꯦ ꯁꯤꯁꯤꯗ ꯃꯥꯅ ꯈꯜꯂꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯗ ꯈꯛ ꯇꯧꯒꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯁꯤꯗ ꯃꯥꯁꯦ ꯊꯧꯅꯥ ꯑꯃꯁꯨ ꯂꯥꯛꯑꯦꯕꯀꯣ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯆꯩꯅꯥꯁꯦ ꯃꯥ ꯃꯁꯥꯗ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯅꯪꯁꯦ ꯆꯥꯡꯌꯦꯡꯁꯦ ꯉꯝꯃꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯋꯥꯕꯁꯦ ꯁꯤꯒꯤ ꯆꯥꯡꯌꯦꯡꯁꯦ ꯅꯪ ꯈꯥꯡꯕ ꯉꯝꯃꯅꯤ ꯍꯥꯏꯕꯒꯤ ꯄꯤꯕꯅꯤ ꯈꯥꯡꯕ ꯉꯝꯃꯣꯏꯗꯕ ꯃꯤꯗ ꯆꯥꯡꯌꯦꯡꯁꯦ ꯄꯤꯕ ꯅꯠꯇꯦꯅ ꯈꯟꯖꯩꯌꯦꯕꯀꯣ ꯃꯥ ꯃꯁꯥꯅ ꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯃꯥꯁꯤ ꯆꯩꯅꯥꯁꯤ ꯈꯥꯡꯉꯒ ꯍꯤꯡꯉꯤꯀꯣ ꯐꯤꯔꯣꯜ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯐꯤꯔꯣꯜ ꯂꯣꯏꯕꯗꯒꯤ ꯃꯥꯁꯦ ꯗꯦ ꯀꯦꯌꯔ ꯑꯃꯗ ꯌꯥꯎꯔꯦꯀꯣ ꯃꯆꯥꯁꯤꯡꯁꯨ ꯈꯔ ꯆꯥꯎꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯆꯥꯕ ꯉꯝꯖꯕꯅꯤꯅ ꯗꯦ ꯀꯦꯌꯔꯁꯦ ꯌꯥꯎꯕꯗꯩ ꯃꯥ ꯈꯔ ꯐꯩ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯧꯁꯦ ꯎꯕꯁꯤꯗ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯋꯦꯕ ꯑꯌꯨꯛꯇꯒꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗꯒ ꯍꯜꯂꯛꯄꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯏ ꯁꯤꯗꯒꯤ ꯃꯤꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯊꯧꯕ ꯍꯧꯔꯛꯑꯦ ꯃꯉꯣꯟꯗꯀꯣ ꯃꯥꯅ ꯄꯩꯁꯥꯁꯦ ꯀꯣꯟꯅꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯨꯕꯁꯦ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯤꯗꯨꯗꯤꯅ ꯍꯥꯏꯕ ꯊꯥꯒꯤ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯝꯕꯗ ꯇꯔꯨꯛ ꯃꯉꯥꯏ ꯇꯔꯦꯠ ꯃꯉꯥꯏ ꯗꯦ ꯀꯦꯌꯔꯒꯤꯗ ꯁꯤ ꯌꯧꯕꯁꯨ ꯌꯥꯎꯏꯅꯤ ꯌꯧꯗꯕꯁꯨ ꯌꯥꯎꯏꯅꯤ ꯁꯤꯁꯤꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛꯄꯨ ꯇꯝꯍꯟꯒꯗ꯭ꯔꯥ ꯑꯗꯩ ꯆꯥꯕꯨ ꯆꯥꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯎꯕꯤꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯇꯣꯜꯂꯤꯕꯗꯨ ꯑꯗꯨ ꯐꯪꯍꯧꯔ ꯂꯣꯏꯔꯦ ꯈꯟꯕ ꯃꯥꯁꯦ ꯃꯤꯅ ꯉꯥꯡꯕ ꯆꯩꯕꯁꯦ ꯈꯔ ꯇꯥꯁꯟꯅꯕꯣꯏ ꯇꯥꯁꯟꯅꯗꯕꯣꯏ ꯇꯧꯔꯒ ꯂꯩꯗꯤ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯑꯦ ꯍꯤꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯑꯉꯥꯡ ꯑꯅꯤ ꯂꯩꯍꯧꯔꯦꯀꯣ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗꯕꯅꯤ나 ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯆꯥꯁꯤꯡꯁꯤꯒꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯆꯍꯤ 19 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯆꯍꯤ 19 ꯁꯨꯔꯛꯄꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯔꯠꯇꯒ ꯆꯠꯂꯦꯕꯀꯣ ꯈꯣꯠꯇꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇꯣ ꯂꯧꯊꯣꯛꯑꯒ ꯃꯥꯁꯦ ꯄꯩꯁꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯤꯡꯗꯣꯛꯑꯦꯀꯣ ꯈꯔ ꯑꯗꯨꯏꯁꯨ ꯃꯥꯁꯦ ꯁꯤꯡꯗꯣꯛꯑꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯅꯦꯅꯥ ꯈꯤꯇꯪ ꯇꯥꯖꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯖꯕꯗꯣ ꯃꯁꯥꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯅ ꯌꯦꯛꯅꯕꯗꯧꯅ ꯑꯣꯏꯅ ꯎꯕꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯕꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯋꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯃꯃꯥꯒꯤ ꯑꯋꯥꯕꯁꯦ ꯌꯥꯝ ꯈꯪꯉꯦ ꯑꯗꯨꯅ ꯃꯥꯅ ꯗꯦ ꯀꯦꯌꯔꯗ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯈꯠꯅꯕ ꯉꯥꯡꯅꯕ ꯆꯩꯅꯕꯁꯦ ꯇꯧꯋꯦ ꯃꯥ ꯌꯥꯝ ꯄꯥꯝꯗꯦ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗ ꯈꯔ ꯉꯥꯡꯉꯨꯕꯁꯦ ꯄꯨꯔꯥ ꯃꯃꯥꯁꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯃꯥꯅ ꯎꯔꯤꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯕꯣꯛꯁꯦ ꯁꯤꯁꯤꯅ ꯐꯠꯇꯕ ꯋꯥꯁꯦ ꯑꯗꯨꯝ ꯇꯝꯁꯟꯕꯖꯥꯠꯅꯤꯗ ꯍꯨ ꯀꯥꯝꯁꯟꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯍꯨ ꯀꯥꯝꯁꯜꯂꯤꯁꯤ ꯃꯔꯝꯁꯤꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯏꯃꯨꯡꯗ ꯂꯩꯇ꯭ꯔꯒꯗꯤ ꯂꯝꯁꯦ ꯃꯥꯒꯤ ꯑꯣꯏꯍꯧꯗꯣꯏꯅꯤ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯏ ꯃꯤꯑꯣꯏꯕꯁꯦ ꯐꯠꯂꯔꯣꯏꯒꯦꯅ ꯐꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗꯤ ꯃꯕꯣꯛ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣꯒ ꯁꯨꯝ ꯂꯩꯃꯤꯟꯅꯈꯤꯕꯗꯣꯀꯣ ꯑꯗꯨꯒꯤꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯕꯗ ꯍꯦꯛ ꯂꯧꯕ ꯈꯔ ꯄꯪꯕ ꯃꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯌꯥ ꯎꯗꯕ ꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯥꯁꯦ ꯈꯤꯇꯪ ꯃꯤꯒꯤ ꯁꯦꯜꯒ ꯈꯔ ꯁꯤꯡꯗꯣꯛꯑꯒ ꯈꯤꯇꯪ ꯅꯦꯅꯥ ꯇꯥꯅ ꯅꯣꯏꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯛꯄꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 10ꯁꯦꯀꯣ ꯆꯍꯤ 10 ꯐꯥꯔꯦ ꯃꯥꯒꯤꯁꯦ ꯆꯍꯤ 10 ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯒ ꯅꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯂꯛꯄꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯅꯤ ꯃꯃꯥꯁꯤꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯆꯠꯄ ꯌꯥꯔꯦ ꯇꯁꯦꯡꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒꯦ ꯑꯗꯨꯕꯨ ꯃꯥ ꯑꯗꯨ ꯄꯥꯝꯗꯦ ꯃꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯥ ꯍꯤꯡꯉꯦꯕ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯍꯤꯡꯖꯔꯤꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯤꯡꯉꯤꯁꯦ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ
ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯂꯩꯅ ꯂꯩꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯄꯥꯜꯍꯟꯅꯤꯡꯗꯕꯗꯣ ꯑꯃꯗ ꯑꯃꯨꯛ ꯄꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯗꯣ ꯀꯅꯥꯅ ꯌꯣꯛꯄꯤꯒꯅꯤ? ꯃꯆꯥ ꯑꯣꯏꯕꯤꯗꯤ ꯃꯃꯥꯅ ꯌꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯏꯗꯅꯀꯣ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯅ ꯃꯆꯥꯁꯦ ꯌꯣꯛꯄꯒ ꯃꯃꯥꯅ ꯃꯆꯥꯁꯦ ꯌꯣꯛꯄꯒ ꯌꯥꯝ ꯈꯦꯠꯅꯕꯅꯦꯕ꯫ ꯍꯣꯏ, ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯆꯞ ꯌꯨꯡꯅ ꯈꯔ ꯃꯈꯩꯗꯤ ꯂꯩ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯡꯉꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯃꯃꯥ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯃꯃꯥ ꯑꯃ ꯑꯗꯨꯝ ꯄꯨꯔꯛꯏ꯫ ꯁꯃꯥꯖꯅꯁꯨ ꯁꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗꯦ, ꯁꯃꯥꯖꯅꯁꯨ ꯀꯌꯥ ꯑꯌꯥꯕ ꯄꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅꯁꯨ ꯂꯨꯈ꯭ꯔꯥꯕꯤꯁꯦ ꯂꯧꯕꯤꯕ ꯃꯇꯝꯗ ꯅꯪ ꯂꯧꯕꯗꯀꯣ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯨꯁꯨ ꯑꯩꯅ ꯄꯨꯂꯞ ꯌꯣꯛꯑꯒꯦ, ꯅꯪꯒꯤꯗꯃꯛꯇ ꯄꯨꯂꯞ ꯂꯦꯞꯄꯒꯦ ꯍꯥꯏꯕꯤꯕ ꯅꯨꯄꯥꯁꯤ ꯇꯥꯡꯉꯤ꯫ ꯌꯥꯎꯗꯕꯕꯨꯗꯤ ꯅꯠꯇꯦ, ꯌꯥꯎꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯤꯍꯧꯕ, ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯏꯊꯤꯜꯗꯣ ꯑꯗꯨꯈꯛꯀꯤ ꯑꯣꯏꯅ ꯄꯩꯁꯥ ꯈꯔꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯃꯤꯇꯥꯕꯤꯔꯨꯅꯨ꯫ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯦꯡꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯃꯥꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 10 ꯍꯦꯟꯅ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯒ ꯂꯩꯔꯛꯄꯁꯤꯗ ꯌꯥꯝꯅ ꯁꯦꯡꯅ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯤꯡꯉꯛꯄꯅꯤꯅ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯍꯦꯟꯖꯟꯕ ꯉꯝꯗꯕꯗꯣ꯫ ꯃꯤꯑꯣꯏꯕꯅꯕꯨ ꯂꯤꯆꯠꯁꯦ ꯆꯨꯝꯅ ꯆꯠꯂꯕꯗꯤ ꯀꯅꯥꯅꯁꯨ ꯍꯦꯟꯖꯟꯕ ꯉꯝꯗꯦ ꯇꯁꯦꯡꯅ꯫ ꯁꯤꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯈꯣꯡꯉꯦ꯫ ꯇꯁꯦꯡꯅ ꯅꯣꯡ ꯈꯣꯡꯕꯁꯦ ꯇꯥꯕꯤꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯣꯅ ꯍꯥꯏꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫